ꯁꯥꯌꯣꯟꯅ ꯑꯔꯨꯕꯤꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯁꯥꯗꯨꯅ ꯌꯥꯝꯅ ꯃꯣꯠꯅ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯅ ꯆꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯌꯥꯅꯕ ꯅꯪꯒꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯅꯔꯒ ꯅꯝꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯂꯩꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯅꯕ ꯅꯪꯅ ꯅꯝꯗꯨꯅ ꯁꯤꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯍꯩꯖꯕꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯅꯪꯅ ꯁꯤꯟꯒꯗꯕꯅꯤ, ꯁꯦꯟꯅꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯌꯣꯟꯅ ꯑꯔꯨꯕꯤ ꯄꯨꯡꯁꯨꯝ ꯁꯨꯝꯂꯝꯃꯤ꯫ ꯑꯔꯨꯕꯤꯅꯁꯨ ꯁꯥꯌꯣꯟꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯇꯧꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯋꯥꯈꯜ ꯋꯥꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯌꯣꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯈꯠꯀꯅꯨ, ꯀꯔꯤꯁꯨ ꯀꯤꯒꯅꯨ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯑꯔꯨꯕꯤꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯔꯨꯕꯤꯅ ꯍꯔꯥꯎꯖꯔꯗꯨꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯕꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯌꯣꯟ ꯍꯔꯥꯎꯔꯝꯃꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯈ꯭ꯔꯕꯔꯥ? ꯏꯃꯥ, ꯍꯜꯂꯛꯈ꯭ꯔꯦ, ꯉꯥꯛꯇꯪ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯍꯩꯔꯦ ꯍꯥꯏꯕꯔꯣ? ꯃꯤꯒ ꯈꯟꯅ ꯂꯥꯛꯅꯔꯨꯅꯦꯅ ꯄꯥꯈꯠꯂꯤꯅꯦ ꯑꯩꯗꯤ꯫ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯀꯟꯊꯤ ꯐꯠꯇꯕꯗꯨꯒ꯫ ꯐꯔꯗꯤ ꯐꯕ, ꯃꯥꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯍꯦꯟꯖꯟꯕ ꯌꯥꯗꯕꯅꯤꯅꯦꯍꯦ꯫ ꯏꯃꯥ, ꯈꯟꯅꯔꯣꯏꯗ, ꯏꯕꯨꯡꯉꯣꯁꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ, ꯌꯥꯝ ꯈꯪꯕꯅꯦꯕ, ꯑꯗꯨꯝꯕ ꯇꯧꯗꯕ ꯃꯤ ꯅꯠꯇꯦꯗ ꯃꯥꯗꯤ꯫ ꯌꯥꯝ ꯐꯕꯅꯤ ꯏꯃꯥ, ꯌꯥꯝ ꯋꯥꯈꯜ ꯈꯟꯊꯕ ꯌꯥꯝ ꯉꯝꯃꯦ ꯃꯥꯗꯤ, ꯑꯇꯩ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯗꯦ, ꯌꯥꯝ ꯐꯩꯌꯦ ꯃꯥꯗꯤ ꯏꯃꯥ, ꯈꯟꯅꯔꯣꯏꯕ ꯃꯤꯒ ꯀꯩꯁꯨ꯫ ꯑꯔꯨꯕꯤꯕꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯃꯑꯣꯡꯗ ꯗ꯭ꯔꯦꯁ ꯁꯦꯠꯍꯟꯗꯨꯅ ꯁꯥꯌꯣꯟꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯁꯥꯌꯣꯟꯅ ꯑꯔꯨꯕꯤꯕꯨ ꯆꯪꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧ, ꯃꯤꯅ ꯈꯪꯈꯤꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯌꯣꯟ ꯍꯜꯂꯛꯂꯝꯃꯤ, ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥ ꯍꯪꯕꯅꯣ? ꯅꯁꯛꯁꯨ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤ, ꯀꯅꯥ ꯊꯤꯔꯛꯄꯅꯣ ꯅꯪꯕꯨ? ꯑꯕꯣ, ꯑꯩꯁꯦ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯕꯅꯦ ꯑꯕꯣ, ꯑꯗꯣ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯈꯪꯍꯧꯗꯅ ꯑꯍꯤꯡꯗ ꯇꯨꯝꯂꯤꯉꯩꯗ ꯃꯩ ꯆꯥꯛꯂꯛꯄ, ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯊꯣꯡ ꯃꯔꯥꯡ ꯑꯝꯇ ꯈꯪꯅꯈꯤꯗ꯭ꯔꯦ, ꯃꯥꯏ ꯆꯦꯟꯅꯕ ꯌꯥꯎ, ꯁꯣꯛꯄ ꯌꯥꯎ꯫ ꯑꯩꯁꯨ ꯍꯤꯡꯅꯕ, ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯅꯦ ꯑꯕꯣ, ꯑꯗꯨꯝ ꯆꯦꯜꯂꯛꯄꯅ ꯂꯥꯛꯄꯅ ꯑꯕꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯊꯨꯡꯂꯤꯕꯁꯤꯅꯤ, ꯆꯥꯛꯁꯨ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇ꯭ꯔꯦ ꯑꯕꯣ꯫ ꯑꯗꯣ ꯑꯩ ꯃꯇꯝ ꯈꯔ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯑꯣꯏꯔꯁꯨ ꯂꯩꯖꯒꯦ ꯑꯕꯣ꯫ ꯑꯕꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯁꯨ ꯑꯗꯨꯝ ꯁꯨꯖꯒꯦ, ꯑꯩ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ ꯑꯕꯣ꯫ ꯏꯁꯨꯒꯤꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯏꯇꯣꯝ ꯈꯛꯇꯔꯣ, ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ? ꯑꯕꯣ, ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯈꯪꯉꯛꯄ ꯍꯥꯏꯕꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗꯨꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯔꯝꯃꯦ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯕꯣ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯁꯨꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯑꯕꯣꯛꯁꯨꯅꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯔꯣ ꯂꯩꯔꯣ, ꯏꯁꯨꯅꯅꯦ ꯂꯩꯅꯤꯡꯉꯤꯕ ꯃꯇꯝ ꯐꯥꯎ ꯂꯩꯔꯣ, ꯑꯕꯣꯛꯅ ꯌꯥꯔꯕꯅꯤꯀꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛꯅꯅꯦ ꯅꯪꯒꯤ ꯀꯥꯒ ꯇꯥꯛꯄꯤꯒꯦ, ꯂꯥꯛꯑꯣ꯫ ꯏꯃꯥ, ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯃꯜꯂꯤ, ꯃꯨꯟꯅ ꯈꯜꯍꯟꯅꯤꯡꯉꯤ ꯏꯃꯥ꯫ ꯃꯊꯣꯡ ꯃꯔꯥꯡꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯑꯒ ꯃꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯗ꯭ꯔꯣ ꯏꯃꯥ? ꯍꯧꯖꯤꯛ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛ, ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ, ꯃꯤꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯒ, ꯏꯃꯥꯅ ꯈꯜꯂꯤꯗꯣ ꯅꯃꯧꯗꯤ ꯌꯥꯅꯤꯡꯗꯦ ꯏꯃꯥ, ꯃꯨꯟꯅ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯃꯤ ꯑꯃꯕꯨ ꯍꯦꯛ ꯎꯕꯒ ꯏꯃꯥ ꯍꯦꯛꯇ ꯊꯥꯖꯕ, ꯆꯝꯅ ꯈꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯏꯃꯥ, ꯃꯨꯟꯅ ꯈꯜꯂꯣ ꯏꯃꯥ, ꯉꯥꯛꯇꯪꯒꯤ ꯋꯥꯈꯜꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯁꯤꯕꯨ ꯃꯥꯅꯕꯨ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯛꯀꯗꯒꯦ? ꯏꯪꯅ ꯇꯞꯄꯤꯕ, ꯃꯁꯛꯅ ꯅꯨꯡꯁꯤꯔꯤꯕ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯐꯖꯔꯤꯕ, ꯑꯁꯤꯗꯕꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯔꯛꯀꯗꯒꯦ? ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯖꯔꯕꯁꯤꯕꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯒ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯆꯪꯉꯨꯗꯣꯔꯤꯁꯤꯕꯨ? ꯅꯨꯄꯤ ꯃꯆꯥꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯗꯤ ꯌꯥꯏ, ꯂꯩꯖꯔꯁꯅꯨ, ꯏꯃꯥꯅ ꯌꯥꯔꯤ꯫ ꯃꯥꯒꯤ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄ ꯄꯨꯝꯅꯃꯛ ꯏꯃꯥꯅꯅꯦ ꯂꯣꯏꯅ ꯄꯨꯒꯦ꯫ ꯈꯪꯗꯦ ꯈꯪꯗꯦ ꯏꯃꯥ, ꯍꯌꯦꯡꯅꯦ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄꯗꯅꯦ ꯏꯃꯥ ꯂꯣꯏ ꯄꯨꯒꯗꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯆꯦꯟꯍꯜꯂꯛꯄ ꯌꯥꯔꯣꯏ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯅꯦ ꯂꯣꯏꯅ ꯄꯨꯒꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯦ ꯎꯕꯗ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ꯫ ꯃꯥꯅ ꯍꯥꯏꯖꯔꯤꯕ, ꯃꯥꯒꯤ ꯇꯧꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤꯗꯕꯨ ꯀꯔꯝꯅ ꯆꯠꯍꯟꯈꯤꯗꯣꯏꯅꯣ? ꯏꯃꯥꯗꯤ ꯑꯗꯨ ꯄꯥꯝꯗꯦꯀꯣ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯍꯧꯔꯣꯏ, ꯂꯩꯖꯔꯁꯅꯨ꯫ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛꯅꯦ ꯅꯪꯒꯤ ꯀꯥ ꯇꯥꯛꯄꯤꯔꯒꯦ, ꯂꯥꯛꯑꯣ꯫ ꯏꯔꯨꯖꯊꯣꯛꯇꯨꯅꯅꯦ ꯅꯁꯥ ꯅꯎꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯩꯒꯗꯕꯅꯤ, ꯏꯁꯨꯁꯤꯗꯤ ꯀꯔꯤ ꯋꯥꯈꯜ ꯋꯥꯅ ꯂꯩꯒꯗꯒꯦ? ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯕꯣ, ꯅꯁꯨꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯕꯣꯛꯄꯨ,
Nasugi punsidi abo imasu ipasu masak khangjaraktrabani aigini habada kanasu udraba laitraba matamsida abokna aigidamakta harau harau abokna sumna kaya birakpase nasugi punsise amuk yening chonghalle abokpu punsi supagi kaujaro abo karigino isuna puning hantharibo abok yumsidane nungaina laithose susidi lao lao nangi ka takpirage abo ihe abok ti kaw kawrore nang chak sulame haba natro lao iru jatho phajana aduga abok nane nangi chana thangna ba kari no khara sembirage lao hoi abo nasudi ngasigi kari mata chajadre bane abo chak amana suloi rabani lao lao changa si lao karino ima sibu pura ngawri nupi baza sina pungsum sungure ngakpani thongmarang ju khangdaba karino karai deno ju khangdaba pim chamane ta hairaga ima sina loina thajai ngakpani ko koi mase yum asida masunu pa pakhang ama lei habsi su kawr manini nupi macha ama mathongrang ju khangdana yum asida leiragena laag hekta thajadana ga pusan khimi angakpani masi kari wakholo no sibo hayang pharadi phai phalaktradi imung si pun sen tharakani di khangdri masi aina tawriba mayam sibu chumlebra sibu hayang kari gumba khangnaraktuna aibo bera kadana mu tawrisi phare thokpa ma lakjarani aina tamo sayon mu nusirubagini punumakse is inghe singjide imai mai inghe khangbu khangine singse khu ingse imai moidisi ingmasde lujanari ni kallehe aidi hanba oibeira kaino khangini abo khoi imungsidi yam nungaina leiba janina abokna marol ma phariba sidabu tamo sayona taw haiba thabak singdu aibo mabok aduna imung aduda arubi leirani haibagi wari pumnamak masunupi aduda lirami masunupi adugi phiron chaklona chingba polamsing adu arubi da sukhara sizna halu khara piu haina masunupi aduda hairami masunupi na hairiba wari sing adu tabada sauningladuna masunupi aduna mabok aduda oiroidabada wathi warem haiduna mabok aduda masunupi aduna ngak khumlaklami khumlakliba wahai sing adu tabada mabok aduna sauraduna masunupi adubu thina chairami thina chairubadagidi masunupi adu tawpham khangdaduna pirage sizna halage haiduna masunupi aduna mabok aduda hairami adubu masunupi gi wakhalol adudi harau harauna pirage haibamak ti oiramdri wakhal thamoi nungdadi sauningba yaningdaba phawrami charo shogina kari ming ko ba magidi mala ko bani ko nakoi ani nungai na leminaro khanaba yade ko hoi abo aigi mingna arubi kawe masi yam phai abo somdana sayon mahakna silliba thabaksing adu arubina sengna tawrakadra haina mabuk phattaduna amuksu khalami adubu tawrakanida haina mahakna khalami mahaki wakhalna imung adu pungkai kairani haina harauna wakhal nungaina leirami abo ngan gai insang dong sidi yam khene yam hawe sidi abuk ti hawtro hawe abuk su khalam libani ngan kai chari ba insang dong ngasi ga yam khena baduda yam hawe ngasidi ado abo ngasi insang je akhoi mana thong mudi mande abuk na thongiro yam hawe akhoi ma thong ba haite habadi nataba akhoi ma thong asu dum hawe ba ado su ngasi gi sidi yam tine kai no khangdana hawa ma hele ba mana de ma haw twa leba abuk na thong ba soina oirangani nate kadai dagi abuk na chak thong gadabano nang wari amata khangdre ngasai aine midung ba matung ungthildo adaida napi macha ma kana solejadre nane yum masida lae matam khara leijage thaba ingkhang subagi oiresu na kaptana hajara badudane abok na nungai taduna leiro yum masida lehenmani sakna phajari ba ingna tapiba sainjang na hawkhriba mana thongmani bungo kaino ne haji bobo otora khangdana ko yum ni dekta changhalliba aduga mana muk chak loi thongaba phajai ne bo ado abo hawde hawe mama su mapa su amata laitre haibaduda abok na nungsiduna leiro na lehelabani kari moigi orphang hong haibra hom haibra hum haibra karino abok te haibu so haite aduda leiba ormale khanghaudana mai chakle eye moyen leiri mafamdo punna aduda magi hingnaba chena khibo ormale masu hingauna baiduna chelakpa aduda sum lakpada abok yum masidane khoi yum masida changlaklaba adudagidi mana kana mata leijade na wari mem do sabada abokna thamoi ese sokman khraduna nungai taduna yum masida leiro haidana lehelabani leijarasanu ko abo smai wari sing tarabuda nungai tida
ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣ ꯂꯩꯖꯔꯁꯅꯨ ꯑꯕꯣ ꯃꯥꯅ ꯂꯩꯅꯤꯡꯉꯤ ꯄꯣꯛ ꯂꯩꯔꯁꯅꯨꯀꯣ ꯑꯕꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯡꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯜꯂꯨꯔꯗꯤ ꯅꯨꯡꯁꯤꯌꯦꯕꯣ ꯀꯅꯥꯁꯨ ꯂꯩꯖꯗꯕꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯒꯤ ꯃꯆꯥꯅꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯧꯅꯗꯦ ꯏꯁꯣꯔꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯕꯣꯛꯁꯨ ꯈꯪꯉꯤ ꯂꯩꯖꯔꯁꯅꯨ ꯃꯍꯥꯛꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯅꯦ ꯑꯕꯣꯛꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ ꯂꯩꯖꯔꯁꯅꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯨꯕꯗ ꯑꯕꯣꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥꯗꯤ ꯈꯪꯕꯨ ꯈꯪꯗ꯭ꯔꯤꯅꯦ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯇꯝꯂꯒ ꯈꯪꯂꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤ ꯌꯥꯝꯅ ꯍꯥꯎꯋꯦꯅ ꯈꯜꯂꯤ ꯏꯆꯥꯅ ꯊꯣꯡꯂꯤꯕ ꯑꯣꯏꯔꯦ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯏꯄꯥꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯈꯣꯏꯅ ꯉꯁꯤ ꯇꯧꯕꯤꯔꯤꯕ ꯑꯩꯕꯨ ꯈꯟꯕꯤꯔꯤꯕ ꯂꯨꯅ ꯇꯧꯕꯤꯔꯤꯕꯁꯦ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯁꯨꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯨꯗꯒꯦ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯅꯪ ꯄꯥꯕꯨꯡꯁꯨ ꯂꯩꯔꯦ ꯑꯕꯣꯛꯁꯨ ꯂꯩꯔꯦ ꯏꯃꯥꯁꯨ ꯂꯩꯔꯦ ꯅꯕꯨꯡꯁꯨ ꯂꯩꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯏꯁꯨꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯆꯥꯎꯅ ꯑꯕꯣꯛꯅ ꯂꯨꯍꯣꯡꯕꯤꯗꯣꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯕꯣꯛ ꯈꯣꯏꯒꯨꯝꯕ ꯄꯥꯕꯨꯡ ꯈꯣꯏꯒꯨꯝꯕꯁꯤꯗꯤ ꯂꯝꯗꯝꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯦ ꯑꯕꯣꯛ ꯑꯕꯣꯛ ꯈꯣꯏꯅ ꯄꯥꯕꯨꯡ ꯈꯣꯏꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯕꯣꯛ ꯅꯁꯨꯛ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯁꯣꯔꯅ ꯌꯨꯝ ꯑꯁꯤꯗ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯁꯤꯕꯣ ꯃꯤꯇꯤꯡꯒ ꯂꯩꯕꯖꯥꯠꯂꯣ ꯃꯌꯥꯝ ꯄꯨꯜꯂ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯕꯣ ꯅꯣꯏ ꯃꯤꯇꯤꯡꯁꯦ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯌꯥꯎꯕ ꯌꯥꯔꯣꯏꯗꯧꯅꯣ ꯅꯆꯟꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯁꯦ ꯑꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯅꯆꯟꯅꯨꯄꯤꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯌꯦꯅ ꯍꯥꯏꯅꯔꯝꯂꯤꯕ ꯑꯣ ꯄꯥꯕꯣ ꯑꯩꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯄꯥꯈꯠꯂꯨꯔꯤꯅꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯗꯣ ꯑꯁꯦꯡꯕ ꯍꯥꯎꯋꯦ ꯄꯥꯕꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯑꯕꯣꯛꯇ ꯍꯥꯏꯔꯝꯃꯤꯅꯤ ꯏꯟꯁꯥꯡꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯏꯅ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯆꯟꯅꯨꯄꯤ ꯑꯅꯤ ꯁꯨꯔꯕꯅꯤ나 ꯅꯆꯟꯅꯨꯄꯤ ꯑꯅꯧꯕꯁꯤꯁꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯆꯜ ꯑꯁꯦ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯕꯣ ꯑꯩ ꯑꯗꯨꯝ ꯂꯨꯅ ꯇꯧꯅꯤꯗ ꯏꯆꯜ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯦ ꯑꯕꯣ ꯑꯁꯤ ꯅꯨꯄꯥꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯇꯥꯃꯣ ꯁꯥꯏꯌꯣꯟꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ 이베마 그리는 낭는 논타드나 무름무름 솔리부드나 hꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨꯀꯣ ꯅꯕꯨꯡꯁꯨ ꯂꯩꯔꯦ ꯑꯕꯣꯛꯁꯨ ꯂꯩꯔꯦ ꯄꯥꯕꯨꯡꯁꯨ ꯂꯩꯔꯦ 이마ꯁꯨ ꯂꯩꯔꯦ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯍꯟꯊꯅ ꯈꯟꯕ ꯇꯧꯔꯅꯨꯀꯣ ꯁꯣꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯕꯣꯛꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯇꯥꯃꯣꯁꯨ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯅꯨꯄꯤꯅꯦꯅ ꯃꯊꯣꯡ ꯃꯔꯥꯡꯁꯨ ꯈꯪꯗꯕꯁꯤꯗ ꯂꯣꯏꯅ ꯃꯤꯆꯪꯒ ꯆꯪꯅꯗꯅ ꯅꯨꯡꯁꯤꯔꯤꯃꯤ ꯀꯥꯟꯅ ꯎꯅꯤꯡꯗꯕ ꯌꯥꯎꯏ ꯁꯩ ꯇꯧꯏꯕ